अहानबद नाहरोल की थौदांग पॉक्सी VDF Premananda Sina Fangli, Thasiki Taragamapan Sandal District Technopol Police Station Manungsan Indo Memar Border Gi, 5 civilians to war on the campaign Gamari Laden Poppy Pambi Yan was from Hang the Mankraba, VDF personal Tobal Okra Manning like Kadi Ningom Premananda Si, Lebanon Beleski Lok Amadi Sina Fang Hedi. Police to give Pamopog Sourceman Highly Premananda Shibaksan of the 5 civilians to Karasalaga Leva, Lebanon the Beleski Loki to give Funky. Nimit Kranigi among the Seaboy. Hive gissing the play. Ashibaksan do decompose query. Masa Pumba Hansangly. House of Hobby in the Masar injury Magamat Labiki Kudam Fang de Ashibaksan do Haying in Fall, the forensic science kit in Mamasatuna, Sector of Matung Lokotun in Paul Purakani. House of Hobby in the Shibaksan do Kanamata Pai than a Mapumadumak to the Ling than a Tamli. Premananda Matokram Shiki no Hive the House of Hobby in the Subsana Kamangamdri. Decompose on a punky book Premanandi Hakchang do Makalu in a BD personal cinema Satak, but the Shiriba do Premanandani have a Kamangam keeping Harry. Ngase phong ki batungan tungan Manipuri si phong singdagi maroi bi ipausang myamna thamjagi ahanmada sanalaibo poksi digi khonggasaraga thiba khangdana lairakhiba BD personal sina fangle forensic science ki team ngase ayuk sangadari sanalaibo poksi digi Sandal district ki manung sanba Indo Memar border manakta laiba 5C village area da park sana tharamba poppy pambi yan basat khibadagi thiba khangdana lairakhiba BDF ki personal ningoma Premananda sai kuntraga tra ngasi numidong wairam asibaksang wen famang khre Thobal district police KSP Jugesandra Hobizam na pauksi sid hai haukiba numit khrane sid Thobal district police ki additional ASP wangkhomba okram sa amasum Sandal district police ki additional ASP amarjina lusingba police ki masing yamlaba timna camp tawduna BDF ki personal and Premananda bu thirga lakhibni tim maduga ngasi numidang wairam gi pung tar rom tarakpada Premananda asibaksang oina sakwi korong police station ki manung sana leiba Lebanon village mayari ki fangkibni Asibaksang Pangdiba Mapamad mobile network ama Pava Pundi, Maduna Maramueraga, network Pumba Mapam Pava Tolalaga Asibaksang Pangmagi Pau to Pirapani, Makuina Pau Pirakura Asibaksang and Pangdiba Mapamadu, BDF ki personal Premananda, Tiba Kanki de Haidiva, High Sibilis, the kilometer Anirom Lamnai, Mapamadu Mitadi, personal singer duna singnabi yaba mapam singna sang singduna thibada Hakchang adu phongla khibani Hakchang adu khajik dispose tawre maana makhatana paukshi sidhai matau kamdauna Premananda sikhibano mina hatpra haibigi matana ngasi gi oina karimata khangmangamdri Hakchang phangniba mapam adumaktada karimata soktana thamdi forensic science ki team ama amasum case asigi maramda munna khangadaba investigation team gi kangbu ma hayang ayuk sangani mafam dumaktada ministerial inquiry tawani Matamduda Lakidraba Premananda Hakchang Karamba Sharuk Singa Asupi Mapam Labiki Haiba Kangbe Punama Adu Nasiguinati Masa Pai do not Ragana Manaka Sanction King Simba Latavana come down no Shikibano Haibigi Maram Haibangandri Lakidraba Ningomam Premananda Tobal Okramdigi and Dengi Masanupani Maki Masanupi Ama Masanupa Mamasum Luinabi Hondoklami Maki Masanupi Ahaladu class 10 tamli Aduga Masanupa dona class 2 tamli ma ki apokpa din su stroke tawrubutigi phibam sadana leiri ma hauji Thobal district police ki makara singakham BDF posting taribani panba yabadi laikhidraba BDF personal Premananda hokiba January 13 Sandil gi SDPO na lusingmo Sandil police Hakchang police forest department amasum narcotic bureau gi apan bati mamana 5C village area da poppy pambi yanam satkiba adu yaukibani Popiyan bigi drive aduda sarugyanaba Thobal police ki personal humdra ki list thokpada marks yauki binanisu paushna makhatana phongdorakli amasu makhasata jarak poina to pamaroibi pauksing myam thamjage myam rufu miyeng tamina senasu senel sigi makedigi myang famna thamjari makhasata jarak poina to pawamanamo Manipur da nupa yankhai gi nipan amasum nupi humfugo humdoi gi manungda amamamdi lung cancer nabi gi oithopalei district hospital marida chemotherapy tawi khudong sawa phangale Manipur da nupa yankhai gi nipan amasum nupi humfugo humdoi gi manungda amamamdi lung cancer nari haina Indian Council of Medical Research amasum National Center for Disease Informatics and Research NCDIR na kumza English ngani ga kungani thoida puthok report on monitoring survey of cancer risk factor and health systems response in northeast region pali Manipur da cancer naraba anaba miyoi sing cancer layeng khudong sa leibo hospital sing da chemotherapy horaba matungna makhata na chemotherapy gi taunubi khudong sa district hospital mari da hangdokle
report adu Manipur cancer profile gi matung in state asida lung cancer nabagi sang si sada 18.9 oiduna khwaidi ki wang laidi adugo nupi gi maraktana breast cancer na sada 15.4 oiduna anishu khwaidi ki wang laidi nupi singda lung cancer nabagi sang si sada 14.4 oidi amasung surgical cancer na sada 9.5 oidi haidi state asida nupa yankhai gi nipan gi manungda amamam digi lung cancer nari nupa samago humdra ga tret ki manungda amamam na sakhau gi cancer nupa sani ga kunga mathu gi manungda amamam na esophagus ki cancer saniga kuntra ka mathu gi manung amamam na nasopharynx cancer hamasum saniga mawdra ka mari gi manung amamam na NISL na bagi othokpalai nupi singo ine du nupi humfugo humdoi gi manung na amadi lung cancer nupi mawdra ka manga gi manung ama breast cancer saniga kunga tru ki manung ama surgical cancer nupi saniga manga gi manung ama thyroid amasum saniga kunga tre ki manung ama ovary gi cancer na bagi othokpalai report asigi matung ina hidak mana sijunabaga mari lainana cancer narakpagi sang asi nupa sada kuntraga manga gi mathak oi amasum nupi dana sada kungi maya ta oiri nupa amasum nupi ani maki oini yengba lung cancer sina nabagi sang khwaidi ki wangli manipur gi oina miyoi lak amagi manungda nupa lising hunga satreka ani amasum nupi na lising mari gi samwa cancer nari masi sada pavada nupa humfugan thuga point ni panamas nupi nu humdra ka mathuga point na moidi manipur cancer nare heba khangdokpada matam thingthaba amasum layengmagi mawong asina maram moiraga asiana nanghanabagi maram moili maikhu tokpa amasum maikhu thoktaba hidak mana sijinanabagi sang asi sada 52.1 oidi maikhu thoktaba hidak mana sijinabagi sang asina sada 46.3 oidi masi maikhu tokpa hidak mana sijinabagi sang nagi yamna wangli state asida maikhu thokpa hidak mana sijinabagi sang asi sada 15.5 oidi state asida lairiba hidak mana sijinabasingi manungda sada 43.3 di numit khudingi sijinaribani masidana tana miyoi sada 31 di atopan hidak mana gi maikhu sijinaba matamda na koinana saitheng nangnibani manipur maru oiba cancer makhal ahom oral breast amasum surgical cancer gi maramda khangma mising sang asi yam nemli apun mamising gi sada 5.5 kaktam masigi maramda kumna khangli loinana sada ama kaktam cancer makhal singasi screening sa tharibani state ki primary health center ki sada taragi makhara cancer screening service lady CIC singi manungda sada ni furom di physician lady loinana CIC singi sada kun khaktana gynecologist lady haina su report asida makhata na spalli atopa paw na admit card lauraba yagani Council of Higher Secondary Education Kosiam na loba class 11 examination admit card lagli batang nipan issue tawragani haina Kosiam ki secretary CS Birena thadrokwa sirolam na phongdorakli sirolasna makhata na hai institution ki principal amadi private candidate sing natragana institution sing ki authorized oiba miyoina Kosiam di ki office matamna lawbo lakpa yagani haina su pawsida phongdorakli Makasa tharak poina to performana US the infection tawbudagi sibaga mari laina khiba eye drops sing adu Indian company adu amu recall tokre matam punamaki oina mamitangba amasum stream infection amadagi miyo ma sikhibagi pawduga mari laina ba drug resistance bacteria maga contaminate toromba yai haina US Health Protection Agency singna eye drop adu ki matang na hahiba madugi matung drug adu sabi Indian company amana US market gi eye drop sing adu gi line amamu recall tokre sena idal iba global pharma healthcare nu saba esricare artificial tears eye drop ki makum hangdo portal sing adu US Centers for Disease Control and Prevention CDC na test tawrige duga US Food and Drug Administration FDA na makoina company adun saba pothoksing gi import sing atingma thamna bathapak lokhradi bacterials contamination toramba yaba maram digi require artificial steers natragana delsa farmers artificial steers leiban tokna ba masum kudaktagi sijna ba tokna ba consumer sing amasum healthcare practitioner sing da FDA na warning tokre contaminant artificial tears sizinabana mitang bona trakan CBA ba eye infection sing thokpa yabi kudong thiba henkat hali haina agency dun na sungara ha keri makasa tharak poina huyelan pawrge topa maruibi paw sing myamna thamjage tha asigi manungda graduate teacher samapan ga kungo humdo amasum hindi graduate teacher samwa ga ani gi result lauthok lagani taraga nitu sube assembly gi kun ahum suba session February kun ga fawa adjourn tokre ngarang digi hauraduna sa tarakhi wa tarani tu suba Manipur Legislative Assembly gi ahum suba mifam gi ngasing nini salakpada
Business Advisory Committee na piba business sing mapung fana satraba matungda makataba business sing leitabadigi house ki speaker na ahum suba session lushin ki bagal loinana mifam si thas ki kunga matifaw ba action tokre hoyalan pawdu ki maruiba pawkhra ngasi aruiba numite governor ki address thagat pigi motion of thanks ki khanana ba pukhalak par opposition congress ki meke digi ke megisandra tes location amasum ke ranjena governor ki address ta hapsining ba amasum semdok sanjin ta honing ba wapam sing house pukhalaki member ohum na pukhalak ba wapam sing gi pakum moina house ke leaders ori ba minister na phungdok khibada governor ki address ta pankhiba sing adudi lainga na paikhat khiba thabak thorom sing gi marueba wapam sing khaktani hena marik sumba clarification di lakaduriba budget session da khanara sakhi masigi mifamda education department ki oza sing recruitment tawgi matangna house thamlakiba wangama ki pakom dis minister na graduate teacher samapan ga kun gohum de masum hindi graduate teacher songa ga ani gi result sing saliba tha sigi manung na lakthoklagani haina house ta thajab piki manipur staff selection commission mathau to honabigi matangna minister na house ta phongdokhibada thabak asigidamak manipur public service commission ga sanagadaba rule sing sema masum notification sing bothopigi matangna khanaba dosilakli Commissioner Sigi Chairperson amasum official tara launabigi thabak hek loibaga Commissioner Sigi thabak thorom sing hauragani haki Khelo India gi makhar lengana Manipur gi district punamakta sports center ground sing hangdokna thabak paikhatle loinana sports university amasum olympics park su Manipur gi sports punung sijaba na harol singena mag yengladuna semgalaki opposition bench ki mekeri gi member ohumna governor gi address hapsiningba amasum semdok semjin tawning kya gi wafam pukhalaglaga maduga mari leina wafam sing house ki leader na phongdoklaba matung na ngasi gi house na amat oina pass toki amaromda all Manipur health services doctor association tungwan demand sing tawraduna thabak lepgi khongjang sangsingani haina tawriba du gi mehutta kari tawbag yabagi haina khanaduna afaba romda oina sangsimina na bahona minasi haina health minister dr sapam ranjan ngasi phongdokre Manipur Legislative Assembly da ngasi thangmaiban AC gi MLA KS Joy Kisana pukhalakhiba calling attention gi pakhom piraduna minister Ranjana wapam asi phongdokhibaga loinana makhatana hai Dr. Singna thabak leptuna khongjang sangsingani haibigi pauta nuwaitba fawi Dr. Singna taliba demand sing adugi matangda yengsinduna lakli makoina taliba demand sing manungda yawriba promotion gi matangna su matam gi oina piduna lakli adubu maki class amadi tuwan ma karam Kayana promotion kap matamda sahi khenarakpa yorakpa yai amaromna doctor singna makhui gi thabak tawbagi sahi matam sangdok honana demand tawriba dugi matangda su lengana mamangda thabak tawbagi matam sangdoktuna experiments oina tawba lekhre maduda ka hena mai paktabana maramoiraga thabak tawbagi sahi hana leiramba duda amuk hanjin khibane masida health service ta leiriba singna wakal khan thaningi haikhen su paushna makhatana phongdorakli makasa tarak poina to papaumna corruption na laisubudagi thamoi sangna thabak tawba mi irei leiraktre Manipura Divine Life Society Imphal branch linkhat khibigi sai humdraga manga surakpaga loinana society sigi platinum jubilee gi tharam ngasi langol da leba society sigi santi ashram da pangthokre tharam asida Manipur Cultural Integrations Conference ki president aribam brajamani society sigi president Dr. M Mahendra vice president W Jogeshwar amadi marueba miyoi kyana suryakhi tharam ga mari leidana society gi Sobinar amasu release toki Tharamasi the Sargyaki A. Brazakumar Funkibeda, Society Sinamiam Fanaba, state national level amadi, international level Tabakiataroli, Swami Shivananda Gimakara Manipur Society Sikumza, English Sama Pangani Fuguni Panda, Linkat Kibini, Masigi Panamdi, Mipungudima, Apaba Tabakto, Apaba Oyu Havani, Society Sigi General Secretary R.K. Radhamohana Fundokibida, Manipura Divine Life Society Linkat Matam the Maharas, Buddha Sandra MP Oiramba, Tompo Zogendro Nasingba, Mioishina founder member Raki, Hosiki Matanumi Ayamana, corruption Lesubudigi Tamation, Tabaktomi, Ire Electre, Masiamna, Lebaktivini, Mama Mapa, Halaman Masakang Mami Oigi, Haravadi, Society Ashi the Yokshin, Tangafa de Haki. Makasa Tarapoina to Papa Omana, Nasidigi Querambal Kaitil the Maikumasum, you Nasingba, Sizinaraga Sang Matinglagani, Walking Committee, Sub Minister Lusing Sanctuary War on the campaign gi. Tangai further Kongjang Amadi, Miyang Siu Sagoladon, Querambal Ima Kaitil, Ongi Pot Pam Pambishing upon the walking committee in illegal drugs in Mayokta, Sanctuary campaign Sip Sagoladona, Nasi Querambal Ima Kaitil Kongjang Sansinkre, Nasigi Kongjang Amadi Lena Kaitil Ongi walking committee co convener Asip Nirmalana Fondokibda.
ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 1980ꯒꯤ ꯂꯣꯏꯔꯝꯗꯥꯏ ꯁꯔꯨꯛꯇꯒꯤ ꯃꯅꯤꯄꯨꯔꯗ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯁꯥꯐꯨꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯅꯤ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯁꯨꯡꯕ ꯄꯣꯠꯊꯣꯛꯁꯤꯡꯅ ꯅꯍꯥꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯃꯛ ꯃꯊꯤ ꯐꯣꯡꯗꯣꯛꯇꯕ ꯂꯥꯂꯣꯡ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯄ ꯑꯔꯣꯟꯕ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧ ꯌꯥꯏꯈꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯕ ꯀꯥꯅꯤ ꯄꯥꯝꯕꯤꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯃꯇꯝ ꯑꯃꯠꯇꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯄ ꯑꯔꯣꯟꯕ ꯂꯥꯂꯣꯡꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯥꯏꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗꯒꯤ ꯍꯧꯔꯒ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯃꯩꯈꯨ ꯑꯃꯗꯤ ꯌꯨꯅ ꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯣꯏꯔꯝꯕ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯕ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇꯅ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯆꯠꯊꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯁꯨ ꯃꯩꯈꯨ, ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯕ ꯀ꯭ꯋꯥ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯈꯣꯡꯖꯪ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯇꯨꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯪꯁꯤꯜꯂꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ ꯀꯥꯔ ꯑꯃꯗꯒꯤ ꯅꯥꯒꯥꯂꯦꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.4 ꯐꯒꯠꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 23ꯗ ꯁꯤꯠ 60 ꯂꯩꯕ ꯅꯥꯒꯥꯂꯦꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯏꯝꯐꯥꯜꯗꯒꯤ ꯀꯣꯍꯤꯃꯥ ꯇꯝꯅ ꯆꯠꯈꯤꯕ ꯀꯥꯔ MN01AG 8711 ꯍ꯭ꯌꯨꯟꯗꯥꯏ ꯚꯦꯅ꯭ꯌꯨ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.4ꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄꯗ ꯅꯥꯒꯥꯂꯦꯟꯒꯤ ꯈꯨꯖꯨꯃꯥꯗ ꯂꯩꯕ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯆꯦꯛ ꯒꯦꯠꯇꯒꯤ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯁꯔꯚꯤꯁꯦꯁ ꯇꯤꯝ ꯑꯃꯅ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯁꯅꯥꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯇꯩ ꯀꯟꯇ꯭ꯔꯥꯕꯥꯟ ꯄꯣꯠꯂꯝꯁꯤꯡ ꯇꯣꯏꯅ ꯐꯥꯔꯕꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯐꯒꯠꯄꯗꯤ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯤꯌꯥꯡꯊꯥꯡ ꯄꯂꯛꯇꯒꯤ ꯈꯣꯡꯅꯥꯡ ꯂꯛꯁꯃꯤ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯁꯥꯖꯤꯟꯕ ꯑꯣꯟ ꯑꯥꯎꯊꯣꯔꯥꯏꯖ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ ꯋꯥꯡꯒꯣꯏ ꯏꯝꯐꯥꯜ ꯋꯦꯁꯅ ꯉꯁꯤ ꯄꯤꯈꯤꯕ ꯏꯚꯤꯛꯁꯟ ꯀꯦꯁ ꯅꯝꯕꯔ 4/2022ꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯗꯔ ꯑꯃꯗ ꯃꯌꯥꯏ ꯂꯝꯕꯤ ꯔꯣꯗ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯏꯝꯐꯥꯜ ꯃꯌꯥꯏ ꯏꯝꯐꯥꯜ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯄꯂꯛꯇꯒꯤꯅ ꯊꯣꯡꯈꯣꯡ ꯂꯛꯁꯃꯤ ꯀꯩꯊꯦꯜ ꯕꯖꯥꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯂꯦꯟꯁꯤꯡꯗ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯁꯥꯖꯤꯟꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 7:30ꯗꯒꯤ ꯍꯧꯔꯗꯨꯅ ꯇꯥꯛꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯁꯤ ꯋꯥꯡꯒꯣꯏꯒꯤ SDCꯅ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖꯅ ꯄꯤꯔꯛꯄ ꯃꯇꯤꯛ ꯆꯥꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯚꯤꯛꯁꯟ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯍꯤꯌꯥꯡꯊꯥꯡ ꯄꯂꯛꯇꯒꯤꯅ ꯈꯣꯡꯅꯥꯡ ꯂꯛꯁꯃꯤ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯟꯑꯥꯎꯊꯣꯔꯥꯏꯖ ꯑꯣꯀꯨꯄꯦꯟꯁ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡꯅ ꯅꯕꯦꯝꯕꯔ 18, 2022ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯑꯁꯤ ꯂꯥꯎꯊꯣꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯣ ꯀꯣꯁ ꯅꯣꯇꯤꯁꯁꯤꯡꯁꯨ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯇꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 6ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤꯡꯁꯨ ꯄꯤꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯅꯕ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕ ꯕꯖꯦꯠꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2023-24 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯆꯍꯤ 50ꯔꯣꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯛꯅꯕ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕ ꯕꯖꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯄꯨꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯅꯕ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯕ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗꯤ ꯁꯣꯊꯅ ꯂꯩꯔꯤꯕ ꯁꯦꯛꯁꯟꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯕꯖꯦꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯑꯦꯖꯦꯟꯗꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯄ꯭ꯔꯣꯁꯃꯦꯟ ꯖꯣꯕ ꯀ꯭ꯔꯤꯌꯦꯁꯟꯗ ꯒ꯭ꯔꯣꯊ ꯂꯩꯅꯕ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯕꯖꯦꯠ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 50 ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯕꯖꯦꯠ ꯑꯁꯤꯗ ꯄꯤꯔꯤ꯫ ꯍꯥꯟꯅ ꯇꯦꯛꯁ ꯁ꯭ꯂꯦꯕ 6 ꯂꯩꯔꯝꯕ ꯑꯗꯨ 5ꯗ ꯍꯟꯊꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯏꯟꯀꯝ ꯂꯨꯄꯥ 5,00,000ꯗ ꯇꯦꯛꯁ ꯄꯤꯔꯝꯕꯗꯨ 8,00,000 ꯐꯥꯎꯕ ꯇꯦꯛꯁ ꯊꯤꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯌꯥꯝꯅ ꯇꯦꯛꯁ ꯊꯤꯕꯒꯤ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩ ꯍꯟꯊꯍꯜꯂꯒꯅꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯀꯤ ꯐꯤꯚꯝ ꯐꯒꯠꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯚꯜꯅꯔꯦꯕꯜ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞꯁ PBTG ꯗꯤꯕꯦꯂꯞꯃꯦꯟꯠ ꯃꯤꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 15,000 ꯕꯖꯦꯠ ꯑꯁꯤꯗ ꯍꯥꯞꯂꯤ꯫
education gi hiram da lakli bi sahi ahum asida ekalbia model school satrekani fuling maga loinana oja lising kuntra gani pan sanipan darkar leibadu kendra sakarna daita larogani budget asina dairy farming agriculture amas horticulture da so ehen mamiyeng thamni sahi ahum lom asida farmer chlorama natural farming da pusinana gi wafam budget asida yauri PMKBY 4.0 haudoktun nahasing skill develop tawduna thabak pina buhonagani loinana skill India International Center kuntra lingduna leibak sigi nahasingbu international level sangdamnana ba yana buhonagadari nupi singda asobu kana ba pina ba yamdrabada lupa lakh ani account thamalaga interest 7.5 pina ba thorang yauri senior citizen singi oinasu bank sel thamgi khwaidi yam akaknaba adu lupa lakh 4.5 oirambadagi lupa lakh mapan hengaran khre malem goina lakliba green growth ki khongsara sida leba sisu yakshinna ba national hydrogen mission gi damak crore lising taraga mapan ga satre kaithopga loinana lakadori bi english ngani ga kontra phawla green hydrogen ton lakh yankai puthokna ba panam thamle hen sumang makha tana phongdo khedi Makasa tharapoi na to perform na Mantri Pukhi Masjid ki saktam kehalaroi haibagi thazaba piramle Masjid Committee State lenga ki PWD ki Executive Engineer NH Division 1 ki Arun Kumar ki aranba report yum pamoiraga Impal East ki Deputy Commissioner Komantem Daina ki Mekedi ki Mantri Pukhi Masjid pu illegal encroacher ni haiduna hanjina kayarak hana eviction notice pirak padagi miyamna akan mi yaw kayamarum satharingi serakta State lenga ki PWD ki Minister Kontauzum Kovidas amasung wongkai ACG MLA Thangzam Arun Kumar anina Masjid lairi mafamda laktuna Mantri Pukhi Masjid thuwaidana was Minister ga phaminaduna wari sanaragani hairambadu Masjid asigi committee na apian mamasum harawa phongdurakli Assembly Mikhal gi silaba matam amasum mathausing kaithokpiduna minister amasum kendra gi MLA na maiti pangal sing awab sentiment khangbiduna ngasi numidang wara Mantri Pukhi Masjid complex ta laktun eviction notice adu state tawna ba Impal East ki DC da khangalagani haina phongdoklambadu su Masjid committee gi mekedi gi thakat phongdorakli Saliba thasi ki tara phawba gi manung Impal East DC gi maram sadabi eviction order adu state tawna ba khangalagani loinana se minister ga phamina duna Masjid asigi saktam kahendana ba aroibo ina khanaragani haina thajab piramki Masjid asigi takthokna ba Impal East DC gi maikedi gi eviction notice pirakhi badu bu yaning da bu utuna tungan mafam sinu wokat mifam amadi rally na sing sathabara saru gyaki ba maitai pangal isil inaw sing amadi tungan CSO sing Zamiyat Ulama Manipur Anjuman Manipur tungan club amadi malagi imam singbusu Masjid committee asina tawbimal khangulakli minister amadi MLA na thazaba piramba dugi matungina aroibu wafma malenga na khangalakadaba adu punangai minasi hairene su pausna palakli makasa tharafoi to performana NB College ki suspension leibo oja singi irang hobudi governing body thupsin kibani design Naurem Birhari College ki hausuk lady governing body GBSC Directorate of Education yuna order tholaba matung CMani masigi sabsab order gi documents sing loina English sing ani ga taraga tret harakpa matamadu gi GP na taraga tret post asi by post oina lengana tharupudigi matamadu gi amadi hausuk irang horiwa suspension na lady oja sun akan bi irang toraktuna GBA du thupsin kibani haina GBSC secretary Usam Dizen phondokre Manipur Press Cup ngasi pangthokiba pawgi mifam madam hangna makha taradun hai GB gi secretary ama oina college asigi matangna thigalubudagi fanglakpa asum documents sing adu miyamna phongdokani hairiba GBSC thupsin khraba matungda L Kamal N Thoiba amadi Hais Rebikana mathangshina chairman secretary amadi teachers representative oiduna anabu GB ama English sing ani kunga matugi March ani da semkhre hairiba GBSC na college asigi added status lakthokuna Thamkibadagi English sing ani kunga mathugi November kunga tareta amuhana added status hangingibani thangnaba numita hairiba GBSC na masing yamlaba post lonaba hotnaramadagi Directorate of Education yuna GBSC dissolve tawkibani High Court of Manipur gi order matungin English sing ani kungi nithugi order tarukta thokiba dugi matungina anauba functionals oiba GBSC na amata lokiba leiti GBSC thamari rom khaktam ngairi hana leramba dissolve tawkhraba GB na kanglon lana lorama ngaktani suspension na ledi bo oja sing adu suma khoina college tha tare lo karamda badu khanglakpadagi suspend tawkhibani madugi sabsaba attendance register sule hauji ko ina di college asi full fledged GB leiduna na assessment loikrabani hairene su pausna makata na phongdorakli
loisilakpoina tentang atopa pong tanga miyam na thamjagi election da sak utkadabani housing na sak utpagi darkar oidi sakwa thorangi thabak tawgadabani nisikanda sapam miyam gi mihut amoina housing sak utpagi darkar oidi election gi matam na sak utkadabani housing na miyam gi webe sakwa thorangi thabak tawgadabani haina MLA local area development fund ni makada kwakethil inkol lamhang lerak sakiba maira sporting union gi building amadi community hall nga sangaba gi thoramda kai sam thong kendra gi MLA nisikanda singa sapam na phongdokre Houramle chief guest oikiba MLA na makhatan haikibda election campaign gi matam na phongdokiba shell siki ama phawba sare hakiba wafam adung chi phawba kendra siki miyam gi mihut amoina siki ama phawba sadan leidi housing local area development fund gi paisa su loina thamdi miyam na mihut ama oiraga udre panghai haina bigi wani hana leramba mihut singna miyam na masa ulaga thabak tawduna sakhiba ngaktani hairaduna maki wakhal Shakti utlaroi miyam gi thabak oina tawrage haina lei miyam na kendra sigi mihut am oina sak ude haina rabasu good governance haibisi sarkar da oirodabani amedi minister su uroidabani 60 amadi thaba adu ugadabani haiduna election gi matamna sak utpa housingna thabon utgadabani tungdasu kendra sigi miyam gi seva tawbung amboigi kanana mangonda bo thadaki natraga thadadi haiba mayam du khangdana miyamda pelhan mangamboigi miyamna nungsibiduna mihut oina thakatpibana miyamgi mapung phan seva tawgon haina sumona makhatana phongdoki Houramle maira sporting union gi advisor posang Joy Kumar union gi elder member mainam sauba madi ningthauzum ibohol mihut sing president amadi guest of honor sing oina saryaki hozkuina de miyam paus matang sa sinjara